ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯕꯨ ꯀꯧꯔꯛꯂꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯊꯥꯖꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯖ ꯑꯃꯗꯤ ꯊꯣꯏꯅꯨꯕꯨ ꯃꯄꯥ ꯑꯅꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯌꯣꯛꯅꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯛ ꯃꯥꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯊꯥꯖꯅ ꯊꯣꯏꯅꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯊꯣꯏꯅꯨꯒꯤ ꯃꯌꯨꯝꯗ ꯊꯥꯖ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯑꯃꯗꯤ ꯊꯥꯖꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯜꯂꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯔꯨꯛꯇ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯥꯔꯠ 1 ꯑꯗꯨ ꯀꯃꯦꯟꯇ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯊꯥꯒꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯊꯥꯒꯠꯂꯝꯗꯥꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯒꯠꯆꯕ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯔꯔ ꯁ꯭ꯇꯣꯔꯤ ꯑꯩꯕꯨ ꯀꯧꯔꯛꯂꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ꯫ ꯑꯁꯨꯝꯅ ꯊꯥꯖꯗꯣ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛ ꯊꯣꯏꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯕ ꯀꯤꯔꯦ꯫ ꯃꯔꯝꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯕ ꯆꯠꯄ ꯃꯇꯝꯗ ꯊꯣꯏꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯈꯤꯕꯗꯣ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯏꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯇꯨꯝꯂꯨꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯇꯁꯦꯡꯅ ꯀꯤꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯅꯨ, ꯀꯩꯗꯧꯔꯒꯦꯅꯦ ꯏꯆꯥꯕꯣ? ꯀꯥꯗ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯂꯨꯕ ꯌꯥꯗ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ, "ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯆꯪꯒꯗꯧꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯣ ꯌꯥꯝꯅ ꯇꯟꯅ ꯊꯣꯏꯅꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ꯫ ꯃꯍꯥꯛꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯑꯗꯨꯃꯛ ꯍꯤꯞꯂꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯄꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, "ꯏꯆꯥꯊꯣꯏꯕꯤ, ꯈꯔ ꯐꯔꯕ꯭ꯔꯣ ꯅꯪꯕꯣ? ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ "ꯆꯥꯔꯦ" ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯄꯥꯗ ꯃꯍꯥꯛꯅ "ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ, ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯚꯨꯠ ꯄ꯭ꯔꯦꯠꯀꯨꯝꯕ ꯂꯩꯕ ꯃꯥꯜꯂꯦ" ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯥꯖꯁꯤ ꯋꯥꯈꯜ ꯂꯩꯇꯥꯗꯕ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝꯅ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯅꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯃꯈꯣꯏꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤꯅ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅꯗꯤ ꯇꯁꯦꯡꯅ ꯑꯋꯣꯏꯕꯃꯛꯀꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯩꯕꯁꯨ ꯇꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯈꯣꯏꯗ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯕꯅꯤꯅ "ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯏꯆꯥꯗꯤ ꯐꯔꯗꯧꯕꯅꯤ" ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗꯣ ꯃꯍꯥꯛꯇꯤ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯈꯟꯕꯗ ꯃꯍꯥꯛ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯔ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯀꯥꯔꯇꯨꯟꯒꯤ ꯐꯤꯂꯝ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯅꯥꯀꯜ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯕꯒꯤ ꯁꯍꯨꯝ ꯃꯍꯥꯛꯅ ꯐꯪꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯕ ꯐꯤꯂꯝ ꯑꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯌꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯅ ꯊꯥꯗꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯀꯥꯡꯈꯜ ꯃꯅꯨꯡꯗꯒꯤ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯣ ꯐꯠ ꯂꯥꯎꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯌꯥꯔꯣꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯦꯞꯄꯝꯗꯦ꯫ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯃꯗꯤ ꯍꯦꯡꯒꯔꯗ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯁꯤꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯐꯤꯂꯝ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯕꯒ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯀꯤ ꯈꯨꯌꯥꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯁꯍꯨꯝ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯍꯦꯡꯒꯔꯗ ꯌꯥꯟꯕ ꯐꯨꯔꯤꯠ ꯑꯗꯣ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯅꯠꯇꯅ ꯃꯆꯤ ꯂꯦꯡꯕꯒꯨꯝ ꯍꯥꯏꯕꯒꯨꯝ ꯇꯧꯔꯤ꯫ ꯃꯗꯨ ꯎꯕꯗ ꯊꯥꯖꯗꯣ ꯐꯤꯂꯝ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯀꯣꯛ ꯐꯥꯎꯕ ꯐꯩꯖꯨꯞꯅ ꯈꯨꯝꯖꯤꯜꯂꯒ ꯎꯞꯂꯒ ꯐꯤꯂꯝ ꯑꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡꯒꯤ ꯀꯝꯂꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯈꯪꯄꯥꯏ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯍꯥꯛ ꯐꯩꯖꯨꯞꯇꯣ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯇꯨꯡꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨꯗꯁꯨ ꯀꯨꯌꯦꯡ ꯌꯦꯡꯉꯤ꯫
ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯐꯝꯂꯒ ꯑꯀꯣꯏꯕꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯁꯨꯠ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯗꯤ ꯃꯁꯥꯗ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯐꯩꯖꯨꯞ ꯑꯗꯨ ꯐꯠ ꯆꯤꯡꯈꯠꯇꯨꯅ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯀꯣꯛ ꯄꯨꯝꯅꯃꯛ ꯈꯨꯝꯖꯤꯟꯗꯨꯅ ꯃꯇꯨꯝ ꯇꯥꯁꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯆꯠꯂꯒ ꯍꯤꯛ ꯍꯤꯛ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯅ "ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯅꯪ ꯀꯅꯥꯅꯣ? ꯑꯩꯕꯨ ꯀꯤꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯂꯥꯁꯇꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯇꯥꯗꯨꯅ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯁꯤꯗꯒꯤ ꯑꯀꯥꯏꯕ ꯒꯤꯂꯥꯁ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯦꯠꯇꯨꯅ ꯆꯠꯄꯒꯤ ꯃꯈꯣꯜꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯗꯣ ꯀꯤꯕ ꯍꯦꯃꯟꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯣ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯅꯠꯇꯦ, ꯊꯥꯖꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯊꯥꯖꯁꯦ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯊꯥꯖꯅ ꯍꯥꯠꯈ꯭ꯔꯕ ꯊꯣꯏꯅꯨ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗ "ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯁꯦ ꯅꯃꯥꯏꯗꯣ ꯍꯥꯏꯗꯣꯛꯎ, ꯀꯩꯅꯣ ꯅꯪꯅ ꯐꯩꯖꯨꯞ ꯈꯨꯝꯖꯤꯜꯂꯒ ꯂꯩꯔꯤꯕꯗꯨꯕꯣ? ꯁꯦ ꯍꯥꯏꯗꯣꯛꯎꯁꯦ." ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯣ ꯍꯥꯏꯗꯣꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯃꯃꯤꯠ ꯆꯦꯖꯦꯠ ꯑꯣꯏꯁꯟꯗꯨꯅ ꯀꯞꯇꯨꯅ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯕꯤꯔꯤ ꯕꯤꯔꯤ ꯀꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ "ꯀꯩꯗꯧꯔꯒꯦ? ꯍꯥ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯉꯛꯁꯝꯗ ꯀꯣꯟꯈꯠꯇꯨꯅ ꯍꯧꯒꯠꯍꯜꯂꯤ꯫ ꯑꯗꯨꯒ ꯍꯨꯃꯥꯡ ꯀꯥꯔꯤꯕ ꯃꯁꯥꯗꯣ ꯇꯩꯊꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯅꯤꯡꯁꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ "ꯏꯃꯥ, ꯑꯩꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯅꯣꯝꯃ ꯀꯣꯏꯆꯠ ꯆꯠꯂꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜꯁꯨ తాꯏ, ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯅꯣꯛꯂꯛꯏ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ "ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯗꯦꯗ." "ꯁꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ. ꯅꯪꯕꯨ ꯉꯁꯤꯒꯤ ꯒꯨꯂꯤ ꯆꯥꯔꯕ꯭ꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯅ "ꯆꯥꯔꯦ. ꯑꯩꯒꯤ ꯋꯥꯈꯜꯅ ꯅꯠꯇꯦ, ꯑꯁꯦꯡꯕꯒꯤꯅꯤ ꯏꯃꯥ. ꯑꯩ ꯌꯥꯝꯅ ꯀꯤꯔꯦ. ꯏꯃꯥꯒ ꯇꯨꯝꯁꯦ." ꯑꯗꯨꯝꯅ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗ ꯇꯨꯝꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯊꯣꯏꯅꯨꯒꯤ ꯃꯃꯥꯁꯨ ꯇꯨꯝꯗꯨꯅ ꯂꯩꯔꯕꯅꯤꯅ ꯊꯥꯖꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯔ ꯅꯦ ꯇꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯝꯊꯔꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯤꯀꯞ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯨꯡ ꯌꯦꯡꯕꯗ ꯑꯍꯤꯡꯒꯤ ꯄꯨꯡ 2 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ "ꯅꯣꯡꯁꯦ ꯄꯔꯞ ꯄꯔꯞ ꯉꯥꯟꯒꯦ ꯍꯥꯏꯗꯤ, ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯁꯨ ꯃꯥꯜꯂꯤ, ꯑꯗꯨꯒ ꯈꯤꯛ ꯈꯤꯛꯁꯨ ꯅꯣꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗꯣ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯃꯃꯥꯏꯗꯣ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯂꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯃꯩꯅ ꯆꯥꯛꯊꯦꯛꯈꯤꯕꯒꯨꯝ ꯄꯨꯡꯀꯥ ꯀꯥꯅ ꯃꯨꯁꯤꯜꯂꯤ꯫ ꯃꯆꯦꯠ ꯃꯆꯦꯠ ꯉꯥꯡꯁꯪ ꯉꯥꯡꯁꯪꯁꯨ ꯉꯥꯡꯂꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯁꯨ ꯄꯨꯡꯉꯧ ꯉꯧꯔꯤ, ꯃꯌꯥꯏꯗ ꯕꯦꯟꯗꯤ ꯅꯃꯒꯨꯝ ꯃꯨꯁꯤꯟ ꯃꯨꯕ ꯑꯃꯈꯛꯇꯃꯛ ꯄꯥꯜꯂꯤ꯫ ꯑꯗꯨꯝꯅ ꯃꯃꯤꯠ ꯑꯗꯣ ꯏꯉꯧ ꯉꯧꯅ ꯏꯂꯥꯎ ꯂꯥꯎꯅ ꯄꯥꯡꯂꯒ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯕ ꯑꯃꯗꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯃꯥꯏ ꯑꯗꯨꯗ ꯃꯆꯦꯠ ꯃꯆꯦꯠ ꯉꯥꯡꯕ ꯃꯈꯩ ꯊꯥꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯊꯥꯖꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯆꯣꯡꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯂꯪꯊꯔꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯗꯠꯂꯕ ꯃꯇꯨꯡ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯑꯣꯏꯈ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯣ ꯊꯥꯖꯒꯤ ꯃꯊꯛꯇ ꯍꯤꯞꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯊꯥꯖꯒꯤ ꯉꯛꯁꯝꯗ ꯌꯥꯝꯅ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯂꯥꯎꯕꯁꯨ ꯉꯝꯗ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯁꯤꯜꯂꯛꯄꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯆꯣꯡꯂꯤ꯫
ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯄ ꯑꯃꯗꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯕ ꯃꯈꯨꯠ ꯃꯁꯥ ꯐꯔ ꯐꯔ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯣ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯃꯈꯨꯠ ꯃꯁꯥ ꯐꯔ ꯐꯔ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯍꯧꯗꯣꯛꯄ ꯑꯗꯨꯗ ꯑꯁꯣꯝ ꯋꯥꯡꯃꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯡ ꯑꯗꯣ ꯐ꯭ꯔꯪ ꯐ꯭ꯔꯪ ꯀꯥꯎꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯁꯥ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯁꯤꯟꯕ ꯃꯈꯩ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯆꯥꯊꯣꯏꯕꯤ ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄ ꯍꯧꯔꯛꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯃꯪꯗ ꯀꯔꯤ ꯎꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯐꯔꯦꯁꯦ ꯇꯨꯝꯊꯔꯣ ꯃꯃꯥꯁꯨ ꯂꯩꯔꯦ ꯕꯕꯥꯁꯨ ꯁꯤꯗꯅꯦ ꯁꯪꯗꯨꯅ ꯂꯩꯒꯦ ꯑꯗꯨꯒꯅꯦ ꯑꯩ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯏꯁꯥꯗ ꯇꯧꯍꯜꯂꯤꯕ ꯋꯥꯍꯜꯂꯤꯕ ꯕꯨꯠ ꯑꯗꯨ ꯍꯌꯦꯡ ꯕꯕꯥꯅꯅꯦ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯒꯅꯦ ꯇꯥꯟꯊꯣꯛꯍꯟꯒꯦꯀꯣ ꯇꯨꯝꯃꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯤꯞꯊꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛ ꯍꯤꯞꯊꯕ ꯉꯝꯂꯝꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯨꯃꯥꯡꯗꯒꯤ ꯊꯥꯖ ꯂꯥꯛꯑꯣ ꯑꯩꯒ ꯆꯠꯈ꯭ꯔꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯏꯃꯥ ꯕꯕꯥ ꯑꯩꯕꯨ ꯀꯧꯔꯦ ꯇꯨ ꯁꯨꯃꯥꯡꯗ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯒꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯥꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯏꯃꯥ ꯕꯕꯥ ꯅꯈꯣꯏ ꯀꯩꯝꯇ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯍꯣꯏꯅꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯀꯧꯕ ꯃꯥꯜꯂꯤꯅꯦ ꯂꯩꯔꯝꯃꯨ ꯑꯩꯅꯦ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯆꯥꯊꯣꯏꯕꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯕꯕꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯖꯔꯅꯤ ꯁꯦ ꯄꯣꯊꯥꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯊꯥꯖꯕꯨ ꯇꯨꯝꯊꯅꯅꯕ ꯊꯦꯝꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯁꯨ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯀꯅꯥ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯆꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯉꯧꯔꯣꯛ ꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯩꯁꯤꯟꯈꯤꯕꯗꯣ ꯃꯍꯥꯛꯅ ꯎꯍꯧꯏ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯍꯩꯁ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯂꯩꯉꯧꯒ ꯍꯥꯏꯅꯕꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯅ ꯕꯨꯠꯊꯠ ꯂꯩꯕ ꯖꯥꯠꯂꯥꯅꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃ ꯂꯧꯊꯣꯛꯂꯛꯂꯒ ꯃꯍꯥꯛ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯣꯝꯗ ꯑꯃꯨꯛ ꯒꯝ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯝ ꯂꯥꯛꯂꯒ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯣ ꯀꯥꯞꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯥꯖꯅ ꯍꯤꯞꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦꯗ ꯏꯆꯥꯊꯣꯏꯕꯤ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯤꯅꯤ ꯇꯨꯝꯃꯣ ꯍꯌꯦꯡꯅꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯅꯪꯒꯤ ꯄꯥꯕꯅ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯏꯁꯥꯗ ꯋꯥꯅ ꯄꯤꯔꯤꯕ ꯕꯨꯠꯇꯣ ꯏꯄꯥ ꯇꯥꯟꯊꯣꯛꯀꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯍꯤꯞꯂꯤ ꯃꯁꯤꯗꯒꯤ ꯃꯄꯥꯕꯨꯡꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯈꯣꯏꯗꯤ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯊꯥꯖꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏꯗꯤ ꯃꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨ ꯑꯗꯨꯅꯤ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨꯒꯤ ꯃꯃꯥꯁꯨ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯣ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯤ ꯃꯍꯥꯛꯅ ꯀꯣꯏꯆꯠ ꯆꯠꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯧꯗꯨꯅ ꯄꯨꯊꯣꯛꯂꯤꯕꯅꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯃꯍꯥꯛꯇꯤ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦ ꯃꯃꯤꯠ ꯑꯗꯣ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ
ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯝꯕꯗꯒꯤ ꯊꯥꯖꯗꯣ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯊꯥꯖꯅ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ "ꯑꯦ, ꯀꯅꯥꯅꯣꯅꯦ? ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯂꯤꯕꯁꯤꯅ? ꯃꯃꯥ ꯑꯗꯨꯕꯨ ꯄꯥꯜ ꯊꯣꯛꯂꯤꯕ ꯖꯥꯠꯂꯅꯦ?" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅꯁꯨ ꯌꯦꯡꯂꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯃꯈꯣꯜ ꯑꯗꯣ ꯀꯅꯥ ꯃꯄꯥꯟꯗ ꯊꯣꯛꯄꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯑꯁꯨꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯇꯨꯅ ꯀꯅꯥ ꯃꯄꯥꯟ ꯊꯣꯛꯈꯤꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗꯗꯤ ꯊꯥꯖꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯅꯝꯗꯨꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯒ "ꯊꯣꯏꯅꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ?" ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯃꯤꯟꯅꯗꯨꯅ ꯂꯩꯍꯧꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗꯣ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯤ꯫ ꯃꯄꯥꯟꯒꯤ ꯊꯣꯡ ꯍꯥꯡꯂꯝꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯃꯌꯥ ꯑꯀꯣꯏꯕ ꯑꯗꯨꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯊꯥꯖꯗꯣ ꯑꯁꯨꯝ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯆꯣꯔꯐꯣꯟ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯝꯊꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯣꯔꯐꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯕꯨꯔꯨꯡ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯦ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯇꯨꯅ ꯊꯤꯔꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄꯗꯗꯤ ꯊꯥꯖꯗꯣ ꯆꯣꯔꯐꯣꯟ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯒ "ꯊꯣꯏꯅꯨ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯃꯄꯥꯅ ꯀꯧꯕ ꯑꯗꯨꯗ ꯊꯥꯖꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗ ꯃꯍꯥꯛꯅ "ꯏꯃꯥ, ꯕꯕꯥ, ꯑꯩ ꯁꯤꯗ ꯀꯃꯥꯏꯅ ꯂꯩꯔꯝꯃꯤꯅꯣ?" ꯑꯁꯨꯝꯅ ꯍꯪꯕ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗ "ꯍꯩ, ꯀꯔꯤꯅꯣꯅꯦ ꯊꯣꯏꯅꯨ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯒ ꯑꯩꯈꯣꯏꯗ ꯍꯪꯉꯛꯂꯤꯕꯁꯤꯕꯣ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯒꯅꯦ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯥꯖꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯕ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯌꯦꯡꯍꯧꯕꯒꯤ ꯁꯍꯨꯝ ꯃꯍꯥꯛꯅ ꯐꯪꯈꯤ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯅ ꯃꯥꯡꯒꯣꯜ ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯨꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕꯗꯣ ꯃꯍꯥꯛꯅ ꯎꯔꯦ꯫ ꯅꯨꯄꯤ ꯑꯗꯣ ꯃꯁꯝ ꯁꯥꯡꯉꯤ꯫ ꯁꯪꯒꯣꯏ ꯃꯅꯤꯡ ꯑꯗꯨꯗ ꯃꯃꯤ ꯁꯥꯃꯤ ꯂꯦꯞꯄꯅꯤꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯅ "ꯏꯃꯥ, ꯕꯕꯥ, ꯇꯨ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯀꯅꯥꯅꯣꯃ ꯂꯦꯞꯄꯤ꯫ ꯑꯩꯕꯨ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ꯫ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯏꯃꯥ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯀꯅꯥ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯎꯗꯦ꯫ ꯃꯁꯤꯗꯒꯤ ꯊꯥꯖꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯗꯨꯅ "ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯎꯅꯔꯣ, ꯆꯨꯝꯅ ꯁꯨꯝ ꯁꯥꯟꯅꯁꯦ" ꯍꯥꯏꯗꯨꯅ ꯀꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥꯖꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯄꯣꯔꯛꯂꯤ ꯑꯗꯨꯒ "ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯅ "ꯑꯩꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯃꯅ ꯑꯩꯕꯨ ꯀꯟꯅ ꯀꯧꯔꯛꯏ ꯑꯗꯨꯒ ꯀꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯂꯥꯎꯏ꯫ ꯃꯗꯨꯗ ꯑꯩꯅ ꯀꯅꯥꯅꯣꯅꯦ ꯀꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯅꯨꯄꯤ ꯑꯃ ꯌꯥꯝꯅ ꯋꯥꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯦ꯫ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯌꯨꯝꯁꯤꯗ ꯃꯍꯥꯛꯄꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯣꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯌꯧꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯨꯝꯗ ꯐꯝꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯅꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯗꯤ ꯆꯔꯐꯣꯟ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ." ꯑꯁꯨꯝꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯍꯋꯥꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯈꯟꯖꯥꯟꯅꯔꯝꯃꯤ꯫
ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯦꯂꯣꯁꯤꯅꯦꯁꯟ ꯅꯠꯇ꯭ꯔꯤ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯊꯣꯛꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯣꯡ ꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯒ ꯑꯩꯈꯣꯏ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯊꯣꯛꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯅꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯊꯣꯏꯅꯨꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯣꯡꯁꯨ ꯉꯥꯏꯒꯗꯧꯔꯤ ꯑꯗꯨꯅ ꯅꯈꯣꯏꯅꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯣꯀꯣ ꯏꯆꯥ ꯊꯣꯏꯕꯤ ꯅꯪꯁꯨ ꯋꯥꯈꯜ ꯊꯔ ꯇꯥꯔꯣ ꯍꯧꯖꯤꯛꯇꯤꯅꯦ ꯄꯥꯕꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯌꯦꯡꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯃꯥꯏꯕ ꯑꯁꯤꯗꯤꯅꯦ ꯅꯪꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯀꯝꯗꯧꯅ ꯇꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁꯤꯠ ꯅꯥꯟꯅ ꯈꯪꯈ꯭ꯔꯕ ꯂꯥꯛꯀꯗꯧꯕ ꯑꯃꯗꯤ ꯍꯧꯈ꯭ꯔꯕ ꯎꯕ ꯉꯝꯕ ꯑꯃꯥꯏꯕ ꯂꯥꯏꯋꯩ ꯃꯤꯑꯣꯏ ꯇꯧꯕ ꯃꯤꯅꯤꯅꯦ ꯑꯗꯨꯅꯅꯦ ꯃꯉꯣꯟꯗ ꯌꯦꯡꯂꯕꯗꯤ ꯏꯆꯟꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯣꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯣ ꯋꯥꯈꯜ ꯆꯥꯎꯊꯣꯛꯎꯀꯣ ꯊꯣꯏꯅꯨꯒꯤ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯒꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯃꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯗꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯆꯔꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯊꯥꯖꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯤ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯅ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯃꯥꯏꯕ ꯀꯧꯗꯣꯏꯅꯣ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯥꯏꯕ ꯀꯧꯔꯛꯄꯁꯦ ꯌꯥꯝꯅ ꯍꯩꯅꯗꯦꯕ ꯑꯗꯨꯅ ꯕꯕꯥꯗ ꯍꯥꯏꯌꯣ ꯀꯧꯔꯨꯅꯨ ꯍꯥꯏꯌꯣ ꯍꯦ ꯀꯩꯗꯧꯕꯒꯤ ꯀꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯃꯥꯏꯕꯗꯣ ꯀꯧꯔꯒ ꯌꯨꯝꯁꯤꯗ ꯀꯔꯤ ꯇꯧꯏ ꯇꯤꯟ ꯌꯦꯠꯂꯤꯕ꯭ꯔꯥ ꯂꯥꯏꯌꯦꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯗꯧꯔꯤꯕꯅꯤ ꯍꯟꯗꯛ ꯏꯆꯟꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯈꯔ ꯁꯣꯛꯈꯤꯕ ꯑꯗꯨꯗ ꯉꯥꯎꯗꯨꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯟꯗꯣꯛꯂꯨꯔꯦ ꯑꯗꯨꯒꯗꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯆꯜꯂꯛꯂꯦꯗꯅ ꯑꯗꯨꯅꯅꯦ ꯑꯃꯥꯏꯕ ꯑꯃ ꯌꯦꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯁꯨ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯥꯕꯗ ꯃꯇꯥꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯁꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯦ ꯌꯥꯝꯅꯁꯨ ꯍꯟꯅꯨꯔꯤ ꯑꯗꯨꯒ ꯆꯩꯁꯨ ꯁꯨꯗꯨꯅ ꯂꯥꯛꯂꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯃꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯔꯛꯂꯤꯕ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯈꯟꯅꯔ ꯀꯔꯤꯅꯣ ꯌꯨꯝꯁꯤꯕꯨ ꯂꯩꯃꯥꯡ ꯑꯃ ꯌꯦꯠꯄꯒꯨꯝꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯩꯅ ꯇꯞꯅ ꯇꯥꯏꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯅꯪꯅ ꯃꯀꯥ ꯐꯣꯡꯂꯕꯗꯤ ꯂꯩꯃꯥꯡ ꯑꯗꯨ ꯆꯦꯟꯈꯤꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯕ ꯀꯥꯟꯗꯅ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯕꯦꯔꯥ ꯀꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯅ ꯅꯥꯏꯒꯅꯨ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅꯁꯨ ꯈꯪꯂꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯁꯦꯡꯅ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯤ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯈꯜꯂꯨꯕꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯐꯠꯇꯕ ꯂꯥꯏ ꯇꯤꯟ ꯊꯥꯖꯤꯜꯂꯛꯂꯤꯕꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔꯒ ꯂꯣꯏꯅꯅ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥꯕꯨ ꯀꯧꯔꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯡꯂꯥꯟꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯍꯥꯏꯕꯗꯨ ꯂꯥꯛꯂꯤꯕ ꯏꯄꯥꯒꯨꯝꯂꯕ ꯁꯤꯂꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯃꯥꯅꯤ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯋꯥ ꯇꯥꯟꯅꯔꯨꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯌꯥꯎꯔꯛꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯣꯖꯥ ꯌꯨꯝꯁꯤ ꯇꯁꯦꯡꯅ ꯂꯩꯃꯥꯡ ꯌꯦꯠꯂꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃ ꯄꯨꯗꯅꯗꯤ ꯆꯠꯂꯣꯏꯗꯧꯔꯤꯅꯤ ꯑꯣꯖꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯈꯣꯏ ꯏꯕꯦꯝꯃ ꯈꯣꯏ ꯀꯅꯥꯅꯣꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ꯭ꯔꯦ ꯃꯃꯤꯠꯇ ꯂꯥꯏ ꯎꯕ ꯃꯥꯜꯂꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯕꯨ ꯀꯔꯣꯝꯗ ꯂꯩꯕꯅꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯔꯤ
ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯈꯟꯕꯗ ꯃꯍꯥꯛꯇꯤ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯁꯨ ꯊꯣꯏꯕꯤ ꯁꯦ ꯐꯩꯖꯨꯞꯁꯦ ꯍꯥꯏꯗꯣꯛꯎ ꯅꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯎꯅꯦ ꯀꯗꯥꯏ ꯈꯨꯠꯇꯣ ꯑꯃꯨꯛꯇ ꯄꯨꯄꯨꯗ ꯄꯤꯔꯛꯎ ꯑꯦꯔꯥ ꯏꯁꯨꯅ ꯀꯨꯏꯅ ꯅꯥꯕ ꯌꯥꯕ꯭ꯔꯥꯗ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯏꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯣ ꯍꯥꯏꯗꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯤ ꯑꯃꯥꯏꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯄꯤ ꯀꯥꯡꯂꯤ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯒꯨꯝ ꯃꯁꯥ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯊꯋꯥꯏꯒꯤ ꯁꯥꯍꯨꯝ ꯐꯪꯗꯦ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯤꯍꯨꯟ ꯌꯦꯡꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯊꯥꯖꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯌꯨꯝ ꯁꯤꯔꯕ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯊꯥꯖꯒꯤ ꯃꯀꯣꯛꯇ ꯂꯩꯋꯥ ꯑꯃ ꯁꯣꯟꯗꯨꯅ ꯅꯥꯟꯊꯕ ꯁꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨꯁꯨ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯉꯥꯏꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯨꯡꯉꯣ ꯏꯁꯨ ꯊꯣꯏꯕꯤꯁꯤ ꯂꯩꯃꯥꯡ ꯌꯦꯠꯂꯤꯅꯦꯍꯩ ꯃꯥꯅ ꯂꯝꯕꯤ ꯂꯝꯈꯥꯡꯒ ꯆꯠꯄꯗ ꯇꯤꯟꯃꯨ ꯂꯩꯃꯨ ꯁꯥꯍꯨꯝ ꯊꯦꯡꯅꯔꯨꯕꯅꯅꯤ ꯂꯥꯏꯒꯤ ꯄꯨꯖꯥ ꯑꯃꯇꯪ ꯀꯠꯂꯒ ꯑꯗꯨꯃꯛ ꯐꯒꯅꯤꯗ ꯉꯁꯤꯃꯛ ꯂꯥꯡꯅꯅꯕ ꯇꯧꯁꯤ ꯀꯣꯏꯊꯈ꯭ꯔꯕꯗꯤ ꯀꯌꯥ ꯃꯑꯣꯡ ꯆꯥꯔꯣꯏ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯂꯥꯡꯅꯅꯕ ꯇꯧꯔꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯇꯥꯎꯅꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯐꯧ ꯈꯔ ꯀꯣꯊꯣꯛꯂꯣ ꯑꯗꯨꯒ ꯈꯣꯟꯗ ꯁꯨꯔꯒ ꯆꯦꯡ ꯑꯣꯜꯍꯟꯒꯗꯕꯅꯤ ꯁꯨꯝꯕꯟꯗ ꯀꯩꯗ ꯁꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨ ꯑꯩ ꯄꯣꯠꯂꯝꯁꯤꯡꯗꯣ ꯐꯖꯅ ꯆꯦꯅꯥ ꯑꯃꯗ ꯏꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯆꯦꯅꯥ ꯑꯃꯗ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯏꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥ ꯑꯗꯨꯗ ꯂꯩꯔꯨꯅꯅꯕ ꯊꯥꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯁꯨ ꯐꯧ ꯈꯔ ꯀꯣꯠꯇꯒꯤ ꯀꯣꯊꯣꯛꯂꯒ ꯈꯣꯟꯗ ꯁꯨꯔꯒ ꯄꯣꯔꯛꯅꯅꯕ ꯍꯥꯏꯕꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯨꯁꯨ ꯆꯥꯛꯁꯪꯗ ꯆꯠꯇꯨꯅ ꯀꯣꯠꯇꯒꯤ ꯐꯧ ꯀꯣꯊꯣꯛꯂꯒ ꯈꯣꯟꯗ ꯁꯨꯅꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯤ ꯑꯗꯨꯝꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯜꯂꯤꯕꯅꯣ ꯊꯣꯏꯅꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯦꯟꯖꯦꯜ ꯌꯥꯝꯅ ꯁꯥꯡꯂꯤꯕꯅꯤ ꯃꯔꯛꯇ ꯄꯠꯊꯠꯄ ꯌꯥꯕ ꯑꯉꯥꯡ ꯅꯠꯇꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯉꯣꯟꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯇꯤꯛ ꯃꯉꯥꯜ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯅꯍꯥꯛꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯅꯇꯤꯛ ꯅꯉꯥꯜ ꯑꯃ ꯂꯩꯖꯔꯤꯕꯅꯤ ꯅꯉꯥꯜ ꯑꯗꯨ ꯅꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯗꯒꯤ ꯅꯍꯥꯛꯅ ꯃꯤ ꯍꯥꯠꯄꯔꯣꯝꯗ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯨ ꯀꯔꯤꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯀꯅꯥꯅ ꯌꯦꯡꯁꯤꯜꯂꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯉꯁꯤ ꯑꯍꯤꯡ ꯅꯪꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯅꯉꯛ ꯂꯩꯊꯠꯇꯨꯅ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯗꯕꯅꯤ ꯈꯪꯉꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯗꯤ ꯃꯤꯄꯥꯏꯕꯅ ꯃꯁꯥꯗ ꯂꯣꯏꯔꯤ ꯃꯍꯥꯛꯅ ꯀꯞꯂꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯊꯕꯛ ꯑꯗꯨ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯤ ꯇꯧꯒꯗꯕꯨ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯤ ꯃꯃꯤꯡ ꯑꯃꯠꯇ ꯄꯟꯕ ꯅꯠꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯪꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃ ꯅꯍꯥꯛꯅ ꯌꯥꯕ ꯇꯥꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯅꯍꯥꯛꯅ ꯌꯥꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯑꯗꯨꯃꯛ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯃꯍꯥꯛꯅ ꯈꯜꯂꯨꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯁꯦꯟꯗꯒꯤꯗꯤ ꯊꯋꯥꯏꯅ ꯍꯦꯟꯅ ꯃꯔꯨ ꯂꯨꯏ ꯈꯜꯂꯛꯂꯗꯨꯅ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯑꯩ ꯏꯄꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯁꯔꯤ ꯋꯥꯁꯛ ꯁꯛꯍꯜꯂꯤ
ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯊꯣꯛꯂꯨꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯖꯜꯂꯒ ꯍꯛꯆꯥꯡ ꯑꯗꯨꯅ ꯑꯣꯏꯅ ꯅꯪꯕꯨ ꯃꯤꯍꯥꯠꯄꯤ ꯑꯣꯜꯍꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯍꯜꯂꯨꯒꯗꯕꯅꯤ ꯇꯧꯒꯗꯕꯨ ꯅꯪꯅ ꯍꯥꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯍꯥꯠꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯔꯒ ꯅꯪꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯠꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯊꯋꯥꯏ ꯑꯗꯨꯅ ꯆꯪꯈ꯭ꯔꯕ ꯄꯠꯂꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕꯁꯤ ꯃꯐꯝ ꯈꯔ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯪꯕꯨ ꯃꯤꯍꯥꯠꯄꯤ ꯑꯣꯏꯍꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯔꯛꯇꯨꯅ ꯍꯥꯠꯀꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯋꯥꯔꯧꯔꯤꯕ ꯑꯃꯗꯤ ꯅꯪꯒꯤ ꯊꯋꯥꯏ ꯄꯨꯗꯅ ꯆꯠꯂꯣꯏ ꯈꯜꯂꯤꯕꯁꯦ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯅ ꯂꯩꯇꯥꯏꯅꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯅꯅꯕ ꯏꯟꯁꯤꯜꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯉꯣꯟꯗ ꯁꯤꯟꯅꯧ ꯃꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯖ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯃꯗ ꯊꯋꯥꯏ ꯊꯥꯖꯤꯜꯂꯒ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯍꯥꯛꯅ ꯃꯤ ꯃꯊꯪ ꯀꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯃꯍꯥꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯁꯤ ꯍꯥꯏꯕꯁꯦ ꯌꯥꯔꯛꯀꯗꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯊꯥꯖ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯁꯨ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯌꯥꯅꯤꯡꯗꯅ ꯌꯥꯕ ꯇꯥꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯑꯗꯣ ꯆꯥꯛꯁꯪꯗꯒꯤ ꯃꯍꯥꯛꯅ ꯁꯨꯔꯤꯕ ꯐꯧ ꯈꯔ ꯑꯗꯣ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯐꯧꯁꯤꯡ ꯑꯗꯣ ꯆꯪꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯃ ꯂꯩꯈꯤꯅꯅꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯌꯥꯔꯦꯗ ꯇꯣꯏꯕꯨ ꯇꯣꯏꯃꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯀꯌꯥꯝ ꯋꯥꯠꯂꯤ ꯂꯥꯛꯀꯗꯕ ꯊꯕꯛꯁꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯇꯧꯒꯗꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯅ ꯐꯣꯟ ꯇꯧꯅꯕꯅꯤ ꯂꯝꯕꯤꯗ ꯂꯩꯔꯦ ꯍꯥꯏꯔꯛꯑꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯝꯂꯤ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯜ ꯂꯥꯡꯗꯨꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯊꯋꯥꯏ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯥꯏ ꯑꯃꯒ ꯈꯣꯏꯔꯝꯒꯗꯧꯕ ꯋꯥꯠꯂꯤ ꯑꯗꯨꯅ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯑꯁꯣꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯤꯡ ꯑꯣꯏꯔꯛꯄ ꯉꯥꯏꯔꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨꯒ ꯈꯛꯇꯅꯤ ꯊꯥꯖ ꯃꯁꯥ ꯐꯥꯎꯕ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯃꯈꯣꯏ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯑꯁꯣꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯁꯣꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯤꯕꯗꯣ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃ ꯍꯦꯛ ꯁꯣꯟꯕꯒꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯑꯗꯨꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯁꯣꯐꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯃꯇꯝ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯏꯕꯦꯝꯃ ꯂꯥꯎ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯁꯤ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯁꯤꯀꯣ ꯑꯁꯨꯝ ꯍꯥꯏꯅꯗꯨꯅ ꯑꯃꯥꯏꯕ ꯑꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯑꯗꯨꯒ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝ ꯊꯥꯖꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯂꯥꯛꯂꯤ ꯑꯁꯣꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯅꯥꯛ ꯅꯛꯄ ꯑꯀꯣꯏꯕꯗ ꯃꯤ ꯀꯌꯥꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯃꯗꯤ ꯑꯃꯒ ꯀꯧꯅꯕꯅ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯆꯤꯡꯅꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯇꯧꯕꯅꯤꯅ ꯑꯔꯥꯞꯄꯗ ꯂꯝꯍꯨꯏꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯊꯥꯖꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯤ
ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒ ꯂꯣꯏꯅꯔꯛꯄ ꯃꯍꯥꯛꯀꯤ ꯁꯥꯇ꯭ꯔ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯟꯕ ꯂꯦꯞꯇꯤ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯕ ꯑꯗꯨ ꯂꯦꯞꯂꯒ ꯊꯥꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗ ꯍꯨꯟꯗꯣꯛꯂꯝꯕꯅꯣꯅꯦ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯀꯅꯥꯃꯠꯇꯁꯨ ꯇꯥꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯥꯖꯅ ꯁꯤꯒꯤ ꯃꯅꯥꯛꯁꯤꯗ ꯍꯨꯟꯇꯣꯛꯑꯝꯕꯅꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯁꯥꯗ ꯅꯥꯟꯊꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯂꯪꯈꯠꯂꯤ ꯑꯗꯨꯒ ꯂꯩꯇꯨꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯃꯥꯏ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯂꯪꯈꯠꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯅꯠꯇ꯭ꯔꯤ ꯑꯇꯣꯞꯄ ꯖꯒꯥ ꯑꯃꯗ ꯑꯣꯏꯅ ꯇꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯎ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯍꯥꯠꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯐꯨꯝꯂꯝꯂꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯣ ꯍꯣꯒꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯍꯣꯒꯥꯏꯔꯛꯄꯗꯗꯤ ꯊꯥꯖꯅ ꯍꯥꯠꯇꯨꯅ ꯍꯨꯟꯗꯣꯛꯂꯝꯂꯕ ꯊꯣꯏꯅꯨꯒꯤ ꯍꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯂꯩꯅꯨꯡ ꯑꯗꯨꯗ ꯊꯦꯡꯅꯔꯤ ꯑꯁꯨꯝꯅ ꯊꯦꯡꯅꯕ ꯑꯗꯨꯗ ꯊꯥꯖꯗꯤ ꯀꯤꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯔꯤꯅꯣ ꯑꯃ ꯇꯧꯈ꯭ꯔꯦ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯍꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯣꯏꯅꯔꯛꯄ ꯑꯃꯥꯏꯕ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯊꯥꯖꯗ ꯍꯥꯏꯔꯛꯏ ꯊꯥꯖ ꯅꯍꯥꯛ ꯀꯔꯤꯁꯨ ꯀꯤꯒꯅꯨ ꯑꯩꯈꯣꯏ ꯌꯥꯎꯔꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯡꯅ ꯍꯧꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯀꯔꯤ ꯑꯃꯠꯇ ꯀꯤꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯀꯤꯔꯕꯗꯤ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯅꯤꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯁꯣꯟꯕ ꯍꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯅꯣꯡ ꯃꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯥꯛꯄ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯅꯣꯡꯁꯨ ꯂꯦꯞꯇꯅ ꯍꯩꯊꯔꯛꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯑꯗꯨꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯁꯣꯝꯅ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯋꯥ ꯆꯨꯊꯔꯛꯄ ꯑꯗꯨꯗꯗꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯇꯧꯈꯥꯏꯔꯒ ꯊꯝꯂꯤꯕ ꯊꯣꯏꯅꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯀꯣꯝ ꯑꯗꯣ ꯏꯁꯤꯡꯅ ꯁꯨꯃꯛ ꯊꯨꯝꯖꯤꯜꯂꯛꯂꯤ ꯑꯁꯣꯝꯅ ꯏꯁꯤꯡ ꯑꯁꯨꯝ ꯊꯨꯝꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯏꯁꯤꯡꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯁꯛ ꯎꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯂꯦꯞꯇꯦ ꯑꯁꯣꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯂꯦꯞꯇꯅ ꯁꯣꯜꯂꯛꯄ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡ ꯑꯃ ꯈꯥꯛꯂꯛꯏ ꯑꯗꯨꯝꯅ ꯅꯣꯡ ꯀꯟꯅ ꯈꯥꯛꯂꯛꯄ ꯑꯗꯨꯗ ꯊꯥꯖꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨꯝꯅ ꯊꯥꯖꯅ ꯃꯔꯝ ꯆꯥꯗꯅ ꯋꯥꯟꯊꯈꯤꯕ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯤꯡꯀꯠꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯣ ꯉꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯑꯗꯣ ꯂꯦꯞꯂꯤ ꯃꯈꯣꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯑꯗꯨ ꯂꯦꯞꯂꯕꯒꯤ ꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯋꯥꯟꯊꯗꯨꯅ ꯇꯥꯈꯤꯕ ꯊꯥꯖꯗꯣ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤꯕ ꯑꯗꯨꯁꯨ ꯃꯑꯣꯡ ꯑꯃꯗꯅꯤ ꯃꯃꯤꯠ ꯃꯅꯥꯗꯣ ꯀꯣꯔꯣꯛ ꯑꯣꯠꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯟ ꯑꯗꯨꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯀꯧꯔꯤꯕ ꯊꯋꯥꯏ ꯑꯗꯣ ꯊꯣꯏꯅꯨꯗꯗꯤ ꯆꯪꯗ꯭ꯔꯤ ꯑꯗꯨꯒ ꯊꯥꯖꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯪꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯊꯣꯏꯅꯨꯒ ꯊꯥꯖꯒꯁꯤ ꯐꯥꯏꯕꯣꯛ ꯑꯣꯏꯈꯤꯕꯅ ꯊꯋꯥꯏ ꯑꯗꯣ ꯊꯥꯖꯗ ꯑꯣꯏꯅ ꯆꯪꯈꯤꯕꯅꯤ ꯃꯔꯝꯗꯤ ꯊꯥꯖꯅꯁꯨ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯑꯣꯏꯕꯅꯤꯅ ꯊꯣꯏꯅꯨꯅ ꯊꯥꯖꯗ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯜꯂꯤ ꯀꯔꯝꯅꯣ ꯑꯍꯤꯡꯕ ꯃꯤ ꯑꯃꯒꯤ ꯃꯁꯥꯗ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯁꯥꯗꯣꯡꯈ꯭ꯔꯕ ꯑꯩ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯇꯥꯛꯄꯤꯌꯨ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒ ꯏꯕꯦꯝꯃ ꯊꯥꯖꯁꯤ ꯃꯍꯥꯛꯁꯨ ꯁ꯭ꯋꯥꯏꯗ ꯍꯨꯟꯗꯣꯛꯂꯝꯂꯁꯤ ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯃ ꯇꯧꯖꯔꯁꯅꯨ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯑꯥꯗ ꯂꯥꯏ ꯈꯣꯏꯔꯝꯃꯒ ꯏꯕꯦꯝꯃꯁꯤ ꯍꯤꯡꯒꯠꯅꯅꯕ ꯀꯟꯕꯤꯅꯅꯕ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕꯅꯤ ꯃꯃꯥ ꯃꯄꯥꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯂꯒꯗꯕꯅꯣ ꯑꯣꯖꯥ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩꯈꯣই ꯈꯪꯁꯤꯟ ꯎꯁꯤꯟꯅꯗꯅ ꯀꯣꯏꯊꯤ ꯊꯤꯖꯤꯟꯅꯒꯗꯕꯅꯤ ꯚꯥꯞ ꯇꯥꯔꯦꯗꯅ ꯆꯠꯂꯨ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ ꯑꯁꯣꯝꯅ ꯍꯥꯏꯅꯔꯒ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒ ꯑꯃꯥꯏꯕ ꯁꯥꯇ꯭ꯔ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯊꯣꯏꯅꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯅꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯗꯣ ꯀꯥꯗꯒꯤ ꯑꯗꯨꯛ ꯍꯧꯗꯣꯛꯂꯨꯔꯣ ꯂꯥꯏ ꯈꯣꯏꯔꯝꯅꯅꯕ ꯇꯧꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯉꯛꯅ ꯑꯣꯖꯥ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ
ꯅꯆꯥꯅꯨꯄꯤꯁꯨ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨ ꯇꯨꯝꯂꯨꯔꯦ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯔꯛꯂꯕꯅꯤꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯍꯧꯅꯕ ꯇꯧꯔꯁꯤꯅꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯍꯧꯒꯠꯇꯨꯅ ꯊꯣꯏꯅꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯊꯥꯖ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯃꯄꯥꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯁꯨꯃꯝꯂꯒ ꯆꯦꯟꯈ꯭ꯔꯕ ꯑꯩ ꯀꯣꯏꯊꯤ ꯊꯤꯌꯨ ꯃꯥꯡꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯁꯣꯝꯅ ꯄꯥꯈꯠꯁꯟꯅꯗꯨꯅ ꯃꯥꯒꯤ ꯁꯥꯇ꯭ꯔ ꯑꯗꯨꯒ ꯄꯨꯟꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯣꯝꯅ ꯊꯤꯕ ꯌꯥꯕ ꯊꯤꯗꯕꯁꯨ ꯐꯪꯗꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯌꯥꯔꯦ ꯌꯥꯔꯦ ꯊꯤꯔꯨꯔꯒꯅꯨ ꯑꯩꯅ ꯂꯩꯋꯥ ꯇꯧꯗꯅ ꯃꯍꯥꯛꯄꯨ ꯀꯧꯔꯒꯦ ꯆꯪꯉꯨ ꯆꯪꯉꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯣ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯊꯥꯖꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯍꯧꯔꯛꯏ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯧꯕ ꯅꯠꯇꯦ ꯊꯥꯖꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯁꯣꯝꯗ ꯀꯝꯗꯧꯔꯤ ꯊꯥꯖꯗꯣ ꯃꯃꯤꯠ ꯃꯅꯥ ꯀꯣꯔꯣꯛ ꯀꯣꯔꯣꯛ ꯑꯣꯠꯂꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛꯅ ꯑꯁꯣꯝꯅ ꯆꯦꯜꯂꯛꯄꯅ ꯃꯍꯥꯛꯄꯨ ꯃꯤ ꯍꯥꯠꯅꯅꯕ ꯏꯟꯁꯤꯟꯈꯤꯕ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯊꯣꯏꯅꯨꯕꯨ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯇꯨꯝꯗꯨꯅ ꯂꯣꯏꯅꯃꯛ ꯂꯩꯔꯝꯂꯤ ꯌꯨꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯊꯣꯜ 3 ꯋꯥꯡꯕ ꯁꯥꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯕꯤꯜꯗꯤꯡꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡ ꯆꯪꯈ꯭ꯔꯕ ꯊꯥꯖꯗꯤ ꯍꯧꯅ ꯍꯧꯅ ꯅꯣꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯃꯈꯣꯜꯅꯣ ꯇꯥꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯦꯡꯕꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯁ꯭ꯋꯥꯏꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀꯣꯏꯂꯥꯡ ꯂꯥꯡꯂꯤꯕꯁꯦ ꯑꯉꯥꯎꯕꯤꯔꯣ ꯑꯝꯇ ꯌꯦꯡꯉꯣ ꯑꯩ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯅꯥꯏ ꯃꯁꯜ ꯈꯔꯅ ꯊꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯕꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯁꯣꯝꯅ ꯌꯦꯡꯕ ꯊꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯃꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯍꯥ ꯇꯨꯝꯕꯒ ꯑꯝꯇ ꯌꯥꯗꯦ ꯆꯠꯂꯣ 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 ꯑꯥꯗ ꯆꯠꯂꯣ ꯑꯩꯈꯣꯏ ꯕꯣꯁꯁꯦ ꯁꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯁꯦꯒꯥꯏꯔꯅꯤ ꯆꯠꯂꯣ ꯑꯁꯣꯝꯅ ꯂꯥꯎꯔꯕꯁꯨ ꯃꯅꯥꯛꯇ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯃꯥꯏ ꯁꯨꯡꯂꯩ ꯂꯩꯊꯣꯔꯛꯇꯦ ꯃꯆꯤꯁꯨ ꯂꯦꯡꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯉꯥꯡꯕ ꯁꯛꯄꯒꯁꯤ ꯑꯝꯇ ꯈꯨꯝꯗꯕꯗꯧꯅ ꯇꯧꯏ ꯑꯁꯣꯝꯅ ꯈꯜꯂꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯃꯅꯪꯒꯟꯗ ꯁꯦꯠ ꯁꯦꯠ ꯀꯟꯗꯨꯅ ꯑꯩ ꯅꯪꯅ ꯇꯥꯗ꯭ꯔꯣ ꯍꯥ ꯑꯉꯥꯎꯕꯤ ꯑꯁꯣꯝꯅ ꯍꯥꯏꯔꯨꯕꯗ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯂꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄꯅꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯄꯨꯡꯄꯠ ꯄꯠꯂꯤ ꯃꯩ ꯆꯦꯈꯥꯏꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ ꯃꯃꯤꯠ ꯑꯗꯨꯅ ꯏꯔꯪ ꯂꯪꯅ ꯄꯥꯡꯂꯒ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯨꯗꯗꯤ ꯅꯨꯄꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯃꯥꯡꯗ ꯂꯦꯞꯄꯤꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯦꯠ ꯑꯗꯨ ꯄꯥꯏꯔꯒ ꯁꯦꯒꯥꯏꯔꯤ ꯑꯗꯨꯝꯅ ꯁꯦꯒꯥꯏꯕꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯑꯗꯨꯃꯛ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯤ इहिंग नाहिंग मरक अदुता नुपा अदुना सीबदु उरक थाजा हौना हौना नोई मस्तिगी महाग बिल्डिंग अदुगी फलांग अदुता नप नपतुना काखतखै नुपा अदुना यामना कन्न लाउखिबगी मखोल अदु ताबदा मनुंदा लेरिबा मिसिंग अदुसु चेंथोकदरकली अदुगा कराइदनो हौजिक लाउखिबदुबो हाइदुना कोइथि थिरई मखोइना अदुना कोइथि थिरकपा अदुता नुपा अदुना मखे सगाइरगा इहिंग नाहिंग सादुना तारगा लेरंबदु उबदा मखोइ पुंगा ngai kiwna sulori sa gumba lakpa jala haiduna makoi akoi bata da tostai katuna koyeng jing matamadu da throk liba nupa sing adu gi marakta gi nupa mana mayam da hai e kainu sibo asom na harak padu da mayam phat jing ner matamadu da di makoi gi wang laba building adu gi maton phau pa kana gumba mi amana nap nap tuna ka khibagi tairaba khongphom gi mami kaya ma ta duna leirami मधुगी ममी अदु उबद मखोइदा सिरी सादि नतिसे असुम हायरपद द मयामना चलो बोस हायसी अदुगा मथक त काखरे हायसी असुम हायदन मखोइ इमुनु द मु ब्रुंग ब्रुंग जेंसन लगले अदुगा बोस अदुदा बोस कनानो खंगदे मन अखोइगी बोगेल गसो हातोक लमे मख्या सेगाय तोना हातोक लमलगा बिल्डिंग मथक उमदा काखरे मधु मी बुइ सावै तव माले
ꯃꯥꯒꯤ ꯈꯣꯡꯒꯨꯟꯒꯤ ꯃꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯤ ꯃꯥꯜꯂꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎꯗꯨ ꯆꯥꯊꯣꯛꯂꯝꯂꯒ ꯃꯊꯛꯇ ꯀꯥꯈꯤꯕꯒꯤ ꯃꯈꯣꯡꯒꯤ ꯃꯃꯤ ꯇꯥꯏ ꯕꯣꯁ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯈꯨꯠꯂꯥꯏ ꯆꯦꯛꯁꯤꯟꯅ ꯄꯥꯏꯔꯒ ꯃꯊꯛꯂꯣꯝꯗ ꯀꯥꯅꯅꯕ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯊꯛꯂꯣꯝꯗ ꯀ꯭ꯔꯣꯛ 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 ꯀꯥꯈꯠꯂꯛꯂꯤ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯔꯤꯕꯅꯤ ꯑꯗꯣꯝꯅ ꯃꯈꯣꯏꯅ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯄꯗꯗꯤ ꯄꯜꯂꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯁꯨꯠ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯑꯃꯗꯤ ꯃꯈꯨꯠꯇ ꯏ ꯀꯌꯥ ꯑꯃꯁꯨ ꯇꯩꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗ꯭ꯔꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯃꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯃꯤꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯑꯗꯨꯒ ꯄꯤ ꯃꯆꯥꯁꯨ ꯃꯥꯜꯂꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯑꯁꯨꯝ ꯆꯪꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖꯗꯣ ꯃꯃꯤꯠ ꯃꯅꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯒ ꯐꯠ ꯆꯤꯡꯈꯠꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯑꯗꯨꯅ ꯂꯥꯎꯕ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯄꯥꯏꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯣ ꯀꯤꯈꯤꯕꯅ ꯃꯈꯣꯏꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯣ ꯃꯁꯤꯡ ꯈꯪꯗꯅ ꯀꯥꯞꯁꯤꯜꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯀꯥꯞꯁꯤꯟꯕꯗꯗꯤ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖ ꯑꯗꯣ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯇꯨꯅ ꯆꯠꯈ꯭ꯔꯒ ꯊꯣꯡꯅꯥꯎꯗ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯤꯈꯤꯕꯅ ꯂꯣꯏꯔꯤ ꯃꯊꯛꯇ ꯑꯍꯧꯕ ꯅꯣꯡꯃꯩ ꯔꯥꯎꯟꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯕ ꯑꯗꯨꯗ ꯑꯅꯤꯁꯨꯕ ꯐ꯭ꯂꯣꯔꯗ ꯂꯩꯔꯤꯕ ꯕꯣꯁ ꯑꯗꯨꯗꯤ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯤ ꯀꯔꯤꯕꯨ ꯇꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯒ ꯑꯃꯨꯛ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯀꯔꯤ ꯎꯔꯝꯃꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯛꯂꯕ ꯊꯧꯗꯣꯛ ꯑꯗꯣ ꯃꯈꯣꯏꯗ ꯇꯝꯂꯤ ꯏꯌꯥꯝꯕ ꯕꯣꯁ ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯥꯠꯈ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏꯅꯤ ꯃꯃꯤꯠ ꯑꯗꯣ ꯏꯔꯪ ꯂꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯌꯦꯡꯂꯛꯏ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯕꯣꯁ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯕꯣꯁꯇꯣ ꯍꯧꯅ ꯅꯣꯛꯏ ꯑꯗꯨꯒ ꯑꯩ ꯑꯄꯪꯕ ꯁꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯅ ꯍꯥꯠꯈꯤꯕ ꯃꯤ ꯑꯃꯇꯪ ꯂꯥꯛꯇꯨꯅ ꯑꯩꯈꯣꯏꯗ ꯂꯃꯟ ꯈꯨꯝꯅꯔꯕ꯭ꯔꯣ ꯀꯥꯟꯗꯦ ꯃꯗꯣ ꯁꯥ ꯁꯣꯏꯗꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯊꯤꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯕꯣꯁ ꯃꯗꯣ ꯁꯥ ꯅꯠꯇꯦ ꯃꯍꯥꯛ ꯃꯤꯑꯣꯏꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯊꯣꯏꯅꯨꯅꯤꯅꯦ ꯕꯣꯁ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯕꯣꯁ ꯑꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯈꯥꯏꯔꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯈꯥꯔꯣꯝꯗ ꯑꯃꯨꯛ ꯀꯨꯝꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯒꯨꯔꯨꯡ ꯀꯨꯝꯈ꯭ꯔꯤ ꯍꯧꯖꯤꯛ ꯕꯣꯁꯅ ꯈꯨꯕꯥꯛꯅ ꯊꯥꯔꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯕꯤꯔꯤ ꯍꯥꯏꯕꯒꯤ ꯋꯥꯔꯧꯅ ꯂꯩꯍꯧꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯂꯩꯍꯧꯕ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯀꯤꯔꯗꯨꯅ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯗꯅ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯀꯨꯝꯊꯅꯅꯕꯒꯤꯗꯃꯛꯇ ꯒꯨꯔꯣꯡ ꯆꯦꯜꯂꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯞ ꯂꯥꯎꯅ ꯌꯥꯜꯂꯛꯂꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯕꯗ ꯃꯈꯣꯡꯗ ꯌꯥꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯑꯣꯞꯁꯤꯟꯗꯨꯅ ꯇꯨꯔꯤ ꯃꯍꯥꯛꯅ ꯑꯣꯞꯁꯤꯟꯗꯨꯅ ꯇꯨꯕ ꯑꯗꯨꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗ꯭ꯔꯕꯅꯤ나 ꯍꯧꯖꯤꯛꯇꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯊꯔꯣ ꯑꯣꯟꯊꯔꯛꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯁꯥꯐꯨ ꯀꯟꯅ ꯇꯥꯈꯤ ꯑꯗꯨꯝꯅ ꯇꯥꯕꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯀꯥꯏꯔꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯃꯍꯥꯛꯅ ꯎꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯣ ꯃꯈꯣꯏꯗ ꯂꯣꯏꯅꯃꯛ ꯌꯦꯡꯅꯔꯛꯏ ꯑꯉꯛꯄ ꯑꯃꯗꯤ ꯀꯤꯕꯅ ꯊꯜꯂꯕ ꯊꯧꯗꯣꯛ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯂꯣꯝꯗ ꯃꯨꯔꯤ ꯇꯧꯕ ꯃꯃꯤ ꯑꯃ ꯐꯛꯂꯥꯡꯗ ꯂꯥꯛꯏ ꯑꯗꯨꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯂꯥꯛꯏꯕ ꯃꯨꯔꯤ ꯇꯧꯕ ꯃꯃꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯉꯩ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯖꯥꯏ ꯅꯥꯀꯟ ꯅꯥꯝꯃꯗ ꯄꯥꯏꯔꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯄꯥꯟꯅꯅ ꯊꯣꯝꯖꯤꯟꯈꯤ ꯑꯗꯨꯝꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯄꯨꯡꯆꯥꯏ ꯆꯥꯏꯔꯤ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯤꯕ ꯑꯗꯨ ꯎꯔꯒ ꯍꯧꯖꯤꯛꯇꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯥꯏꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯆꯦꯟꯅꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯊꯔꯛꯄ ꯑꯗꯨꯗ ꯃꯈꯥ ꯊꯪꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯈꯨꯗꯨ ꯀꯨꯜꯂꯒ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯂꯥꯝꯗꯨꯅ ꯀꯥꯔꯛꯂꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯀꯨꯝꯕ ꯉꯝꯗꯨꯅ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯆꯦꯟꯈꯠꯂꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯈꯠꯂꯛꯄ ꯑꯗꯨꯒꯤ ꯃꯔꯛꯇ ꯕꯣꯁ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯕꯣꯁ ꯑꯗꯨꯅ ꯃꯥꯅ ꯎꯔꯤꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯥꯈꯠꯂꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯏ ꯑꯗꯨꯝꯅ ꯁ꯭ꯋꯥꯏ ꯃꯥꯡꯂꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯐꯥꯎꯒꯠꯂꯛꯂꯤ ꯑꯗꯨꯝꯅ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯌꯦꯡꯕꯗ ꯑꯀꯤꯕ ꯁꯛꯇꯝ ꯑꯣꯏꯔꯕ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯌꯥꯒꯤ ꯈꯗꯥꯡ ꯑꯗꯣ ꯏꯄꯠ ꯄꯠꯄ ꯃꯈꯩ ꯃꯃꯤꯠ ꯑꯗꯨꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯕꯣꯁ ꯑꯗꯨꯒꯤ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯂꯛꯄ ꯑꯗꯨꯗꯗꯤ ꯕꯣꯁ ꯑꯗꯣ ꯈꯪꯗꯨꯅ ꯃꯍꯥꯛꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯥꯞꯁꯤꯜꯂꯨꯕꯗꯗꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯃꯀꯣꯛꯇ ꯄꯥꯟꯗꯨꯅ ꯃꯀꯣꯛ ꯆꯥꯏꯗꯨꯅ ꯁꯤꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ
ꯕꯣꯁ ꯉꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯆꯦꯟꯅꯕ ꯑꯗꯨꯗ ꯃꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃꯕꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯅ ꯎꯅꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯄꯪꯀꯥꯞꯇ ꯀꯥꯞꯅꯔꯛꯂꯤ ꯑꯗꯨꯝꯅ ꯀꯥꯞꯅꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕ ꯍꯥꯏꯕꯕꯨ ꯕꯣꯁ ꯑꯗꯨꯝ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯁ ꯑꯗꯨꯅ ꯍꯦ ꯊꯥꯖ ꯅꯠꯇꯦ ꯊꯣꯏꯅꯨ ꯑꯩ ꯂꯥꯜꯂꯦ ꯑꯩ ꯅꯠꯇꯦ ꯊꯥꯖꯅ ꯍꯥꯠꯄꯅꯤ ꯊꯣꯏꯅꯨ ꯊꯥꯖꯅ ꯍꯥꯠꯄꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯂꯩꯕꯥꯛꯀ ꯅꯣꯟꯊꯗꯨꯅ ꯈꯣꯏꯔꯨꯝꯗꯨꯅ ꯃꯍꯥꯛꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯊꯣꯏꯅꯨ ꯑꯃꯨꯛ ꯀꯧ ꯊꯥꯖ ꯑꯃꯨꯛ ꯀꯧ ꯈꯣꯏꯔꯝꯗꯨꯅ ꯀꯞꯄ ꯑꯗꯨ ꯎꯔꯒ ꯁꯣꯝꯗꯗꯤ ꯊꯥꯖꯗꯣ ꯍꯧꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖꯗꯣ ꯕꯣꯁ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯅꯣꯛꯇꯨꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯁ ꯑꯗꯣ ꯃꯃꯥꯏ ꯅꯣꯟꯈꯠꯄꯁꯨ ꯉꯝꯗ ꯅꯣꯟꯊꯗꯨꯅ ꯀꯞꯇꯨꯅ ꯊꯣꯏꯅꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯃꯔꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯛꯏ ꯑꯗꯨꯅ ꯄꯥꯏꯔꯛꯄꯗꯨꯗ ꯕꯣꯁ ꯑꯗꯨꯗꯤ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯁꯌꯦꯡ ꯑꯗꯨꯗ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯅ ꯁꯌꯦꯡ ꯃꯔꯨ ꯑꯗꯣ ꯀꯔꯛ ꯑꯁꯨꯝ ꯆꯞꯁꯤꯜꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯕꯣꯁ ꯑꯗꯣ ꯆꯩꯅꯥ ꯐꯪꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯥꯏ ꯑꯗꯣ ꯐꯠ ꯅꯣꯟꯈꯠꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖꯗꯣ ꯃꯈꯣꯡꯅ ꯃꯊꯛꯇ ꯂꯩ ꯑꯗꯨꯒ ꯃꯁꯥꯅ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯁꯦꯛꯄꯤꯒꯨꯝꯅ ꯌꯥꯟꯗꯨꯅ ꯏꯍꯤꯡ ꯁꯥꯔꯕ ꯃꯃꯥꯏ ꯑꯗꯣ ꯍꯤꯒꯠꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕꯣꯁ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯣꯛꯇꯨꯅ ꯇꯨꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖꯗꯣ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯁꯨꯝ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯈꯪꯄꯥꯏ ꯄꯥꯏꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯕꯣꯁꯇꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯑꯗꯣ ꯎꯏꯁꯤꯜꯂꯤ ꯑꯗꯨꯕꯨ ꯃꯁꯥꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯑꯗꯣ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯗ꯭ꯔꯤ ꯀꯔꯤ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯥꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯜꯍꯧꯔꯒꯦ ꯈꯟꯗꯨꯅ ꯁ꯭ꯇꯤꯌꯥꯔ ꯑꯗꯨꯗ ꯄꯔꯞ ꯀꯨꯝꯊꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯒꯝ ꯀꯨꯝꯊꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯔꯣꯏꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯔꯣꯏꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯑꯗꯣꯝꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯃꯥꯡꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯊꯣꯏꯅꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯗꯅ ꯑꯩꯅ ꯍꯥꯠꯄ ꯅꯠꯇꯦ ꯊꯥꯖꯅ ꯍꯥꯠꯄꯅꯤ ꯊꯥꯖꯅ ꯇꯩꯅꯣ ꯊꯥꯖꯗꯣ ꯍꯧꯖꯤꯛꯅꯦ ꯅꯪꯒꯤ ꯌꯨꯝꯗ ꯅꯪ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯆꯠꯂꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯋꯥꯏ ꯆꯪꯂꯕ ꯊꯥꯖ ꯑꯗꯣ ꯍꯧꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯣ ꯂꯩꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯂꯩꯊꯣꯔꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄ꯭रिꯌꯥꯡꯀꯥ ꯅꯪ ꯑꯣꯏꯔꯦ ꯄ꯭रिꯌꯥꯡꯀꯥ ꯑꯩ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯦꯟꯗꯨꯅ ꯍꯤꯡꯂꯔꯣꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯣ ꯃꯀꯣꯛꯇ ꯀꯥꯞꯁꯤꯟꯖꯗꯨꯅ ꯃꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯀꯥꯞꯁꯤꯜꯂꯛꯏ ꯑꯗꯨꯝꯅ ꯇꯧꯕꯗꯗꯤ ꯅꯣꯡꯃꯩ ꯑꯗꯣ ꯃꯔꯨ ꯌꯥꯎꯔꯝꯗ꯭ꯔꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯃꯔꯨ ꯌꯥꯎꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨꯝꯅ ꯇꯧꯔꯕ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕ ꯑꯗꯨꯗ ꯃꯅꯥꯛ ꯑꯀꯣꯏꯕꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯀꯤꯗꯅꯤ ꯐꯛꯇꯠꯇꯨꯅ ꯍꯥꯔꯠ ꯐꯛꯇꯠꯇꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯕꯤꯔꯦꯜꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡꯗ ꯇꯞ ꯂꯥꯎꯅ ꯄꯥꯏꯔꯛꯏ ꯑꯗꯨꯝꯅ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯕꯣꯁ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯣ ꯅꯣꯡꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯝꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯕꯣꯁ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯨꯈꯤ ꯑꯗꯨꯝꯅ ꯂꯣꯡꯅ ꯇꯨꯈꯤꯕ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯈꯣꯡ ꯄꯥꯏꯕ ꯌꯥꯎ ꯃꯈꯨꯠ ꯄꯥꯏꯕ ꯌꯥꯎ ꯇꯧꯗꯨꯅ ꯀꯔꯛ ꯆꯤꯡꯊꯦꯛꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯀꯤ ꯁꯔꯨ ꯁꯔꯥꯡ ꯄꯨꯝꯅꯃꯛ ꯆꯤꯡꯊꯦꯛꯄ ꯍꯧꯔꯛꯄ ꯑꯗꯨꯗ ꯕꯣꯁ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯗꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯌꯥ ꯀꯥꯊꯣꯛꯄ ꯑꯗꯨꯗ ꯊꯥꯖꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯕꯣꯁ ꯑꯗꯨꯒꯤ ꯃꯈꯨꯅꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯊꯤꯟꯖꯤꯟꯈꯤ
asumna makhnau manung aduda thinjilaga mabuk manung aduda makut aduna goro goro khaida I aduna tawba aduda boss ato lawa sungangda swar phunjinduna yamna wana khangli aduga mamit I haigalakna mamit adusu ngangsang ngangli madugi matung boss ato phrang phrang kawraga mafam madumakada adumak siri asumna boss aduna hek sibaga mahaki akoyda leiramba thawai sing aduna boss adugi thawai adubu masa sagal laktuna singduna puki aduga thoinugi thawai changlaba thaja adudi mafam adu thadokuna yamna yangna amuk chelakli aduga magi mayum oiriba yum adugi sumangda leptuna mamabu kanna kanna kauri adumna thoinuna kaurakpa aduda imungda leiriba amaiba adugi satra amati mamaga mapaga makoi punamuk pungangai masidigi makoi mapanda gurung chentorakli adumna chentorakpaduda thoinugi thawai changlaba thaja do masa mamai mamit punama ihing na hing tairaga leptuna leirambadu ubada thoinugi mamati kibana loiri aduga pungangai masidigi thoinugi mapana chenjinduna ibema nang kaidore ha karigino nang asma toribasibo nang kai chadurabage asomna hanglakpaduda thoinugi thawai changlaba thaja do kari mata haiti amai baduda munna yengduna lei masidigi amai baduna farese hajikti mahak laklabanina lai khoirambadu loisinanaba torasi mage phibam masida imungda pusambadi nungaitri aduna mangol sumanga sida adumak torasi ko asomna haiduna lai khoiramada changata pa polam cheram punamak puthorakli masidigi amai baduna haibadagi angogo phi ama sumanga aduda thari maruda thaja do haine rubu tawdana longni hipkhri madugi matung amai aduna leiwa mantra kaya sonduna magi satra aduga tawduna akanba leiwa mantra kaya sonba horakli aduna torokpada ngasai makai nong mangsiluraga amu haidurulabani adumna haidururaba nong ado amu mangsilakli aduna mangsilakpa aduda mafam aduda pumam mamlakli pumam mamlaba mafam aduda nusit kanna sipata natana uwa punamak fere haiba amadi pham adugi akoibada mina kayana langbagi murum sonpa kap laubuna chingba kayama tawba horakli madugi matung ngahak leiraga tawramba satrasing ado tamna phakrai amaiba ani adudi lairon sonba lepti asma lairon sonba loirabagi matungda makoi mami pangtorakli aduga thoinugi mamaga mapaga da hairi haujikti karesu toroida ibe masei mahaki masa mau se sengna sapthokpiru aduga mahaki tairapa phiron singse ningthina pairaga mai thadokrasi asomna haibadagi thoinugi mamana thajabu iruja maithajabiri makoiti haujiksu thajase makoiki masanupi thonuduni haiduna khanduna adumak leiribani masidagi mahanga lamba furit amati phiron punamak mai loinamak thadokri amaiba aduna leiwa sonduna madogi matung thajado phamungda ningthina hifankhri asomna tawduna lai khoiramado loisankhri lai khoiramado lorabagi tungda amaiba ahaladuna thoinugi mapada hairi ibungo mafam masidagi khara chatlaga singama lei hariba singadugi makhongda matam kuyadagi poloi bidraba asiba haksang thawaya ma leire hairiba thawaya to mathau mangam pangthok trabanina lairam lenta hallu haiba yadre aduna asiba haksang adu poloi duna thawai mirel adu lairam lenta halan khrasi thawaya aduna hek leiriba makhaiti na sanu psi asomna hek tor kadori aduna hayeng nong hek ngan baga aikoi punna chatuna siba haksang adu loiselusi ko asomna hairakpadu ta thoinugi mapa do ingangai adubu mahak amaiba amana hairabanina hoi haidun jari asomna tawduna matamado hokri thangi nongali lekai adudi mioi kya kauduna thoinugi mapara amaiba aduga punna makoi chingkhong aduda lakli amaiba adudi gam adumak changchinkhri aduga asiba haksang polang ado sigi ising jawraba komasigi manungda leibani hairakpadagi mayamna tawduna ising ado sitokle aduga komanung aduda leiriba thoinugi asiba haksang ado laukhatle aduga mafam adu maktada singai paikhatuna mahakpu mathau mangam pangthokpiri madugi matung amaiba aduna leiwa mantra kaya sonduna mahaki mathau mangam punama pangthokpa loramlaba matung makhoi yumda halakhi makhoina mayum yorokpadadi thajado mangonda leptuna leirami mamaga loinana matam aduda thoinuna kraida chatluribuno pabung
ꯀꯅꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯣ ꯆꯤꯡꯈꯣꯡꯒ ꯇꯥꯔꯝꯃꯦ ꯍꯥꯏꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯅ ꯈꯪꯗꯦ ꯀꯅꯥꯒꯤꯅꯣ ꯈꯪꯗꯦ ꯄꯨꯡꯄꯠ ꯄꯠꯂꯦ ꯃꯁꯛ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯗ ꯆꯪꯉꯣ ꯅꯈꯣꯏꯁꯨ ꯏꯃꯨꯡꯗ ꯅꯤꯡꯊꯤꯅ ꯄꯣꯊꯥꯔꯨꯔꯣ ꯃꯃꯥ ꯑꯩ ꯏꯁꯤꯡ ꯈꯔ ꯈꯤꯛꯇꯣꯛꯅꯕ ꯇꯧꯁꯤꯍꯩ ꯑꯁꯣꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯏꯅꯨꯒꯤ ꯃꯄꯥꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯅꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯕ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯊꯣꯏꯅꯨꯕꯨ ꯍꯥꯠꯄ ꯌꯥꯎꯈꯤꯕ ꯕꯣꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯈꯤ ꯑꯗꯨꯒ ꯊꯣꯏꯅꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯣꯏꯅꯨ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖ ꯃꯈꯣꯏꯒ ꯄꯨꯟꯅ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯏ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯤꯗ ꯆꯠꯅ ꯑꯃꯥꯏꯕ ꯑꯍꯜ ꯑꯃꯗꯤ ꯑꯃꯥꯏꯕ ꯁꯥꯇ꯭ꯔ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯩ ꯑꯣꯖꯥꯒꯤ ꯃꯍꯩ ꯑꯉꯛꯄꯅꯤꯀꯣ ꯑꯣꯖꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯅꯥꯏꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯖꯔꯨꯗꯕꯅꯤ ꯀꯌꯥꯗ ꯍꯩꯈ꯭ꯔꯕ ꯑꯣꯖꯥ ꯃꯁꯤꯅꯤ ꯏꯕꯨꯡꯉꯣ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯉꯤ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯃꯍꯩ ꯑꯁꯤ ꯑꯩꯅ ꯀꯁꯥꯔꯗ ꯇꯝꯂꯛꯄꯅꯤꯅꯦ ꯑꯣꯖꯥ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯇꯧꯔꯔꯣꯏ ꯌꯦꯡꯉꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯏꯕꯦꯝꯃ ꯊꯥꯖꯒꯤ ꯊꯋꯥꯏꯗ ꯆꯪꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯤꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏ ꯑꯅꯤꯗꯨ ꯑꯣꯟꯊꯣꯛꯅꯔꯦꯗꯅ ꯁꯤꯈ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯡꯗꯨꯅ ꯂꯩꯍꯧꯔꯤꯕ ꯊꯥꯖꯒꯤ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯋꯥꯏ ꯑꯣꯟꯈ꯭ꯔꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯅ ꯊꯥꯖꯒꯤ ꯃꯁꯥꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯔꯦꯗꯅ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯒꯤ ꯃꯍꯩꯁꯦ ꯑꯉꯛꯄꯅꯤꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯊꯥꯖꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯊꯥꯖꯗ ꯌꯥꯎꯖꯕ ꯊꯥꯖꯒꯤ ꯑꯁꯦꯡꯕ ꯊꯋꯥꯏ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯊꯣꯏꯅꯨꯒꯤ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯃꯤ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯁꯥꯁꯤ ꯍꯥꯏꯕꯗꯣ ꯊꯣꯛꯇꯨꯅ ꯊꯥꯖ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯊꯣꯏꯅꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯊꯥꯖꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯗꯨꯗ ꯊꯣꯏꯅꯨꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯆꯪꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯧꯁꯥꯒꯨꯝ ꯃꯃꯥ ꯃꯄꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯑꯗꯨꯒ ꯊꯕꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯝꯂꯦꯟ ꯆꯠꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯍꯨꯏ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ